ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯃꯨꯐꯥ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯂꯦꯝꯍꯧꯔꯤꯕ ꯈꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯨꯜ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯑꯃꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯦ, ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ, ꯅꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯃꯛ ꯍꯤꯡꯉꯛꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯗꯣꯂꯨꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯑꯗꯨꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯌꯥꯡꯂꯦꯟ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯨꯟꯅ ꯅꯩꯅꯕ ꯑꯃ ꯆꯪꯏ꯫ ꯑꯗꯨꯗꯤ ꯁꯨꯝꯅꯧ ꯇꯧꯔꯣ, ꯅꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯅꯥꯅꯣ ꯅꯈꯣꯏ ꯈꯔ ꯂꯣꯟꯅ ꯆꯠꯇꯨꯅ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨ ꯅꯈꯣꯏꯅ ꯐꯥꯒꯗꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯆꯤꯟ ꯍꯪꯂꯕꯗꯤ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯅꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯈꯔ ꯅꯈꯣꯏꯅ ꯁꯦꯝꯒꯠꯂꯨ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯅꯅꯕ ꯁꯦꯝ ꯁꯥꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯕꯣꯃꯨꯐꯥꯅ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯥꯟꯃꯤ ꯑꯃꯈꯛ ꯐꯥꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯁꯤ, ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯂꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ꯫ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛ ꯂꯩ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ ꯑꯃꯗꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛꯇ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯩ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯈꯟꯊꯗꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯊꯕꯛ ꯑꯁꯤꯅ ꯉꯁꯤꯒꯤ ꯈꯨꯜ ꯑꯁꯤ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯊꯣꯝꯐꯨꯏꯒꯤ ꯈꯨꯜꯗ ꯂꯥꯟ ꯇꯥꯁꯟꯕ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯆꯥꯛ ꯅꯔꯜ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯅꯍꯥꯛꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯧꯁꯤꯟꯅꯔꯛꯍꯧꯔꯦ ꯍꯥꯏꯗꯅ꯫ ꯊꯣꯝꯐꯨꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯈꯨꯟ 9ꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯜ 9 ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ 1,000,000 ꯂꯧꯈꯠꯂꯛꯂꯕꯁꯨ ꯂꯥꯟꯃꯤ 9,000,000ꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯨꯔꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤꯅ ꯀꯔꯥꯏ ꯂꯥꯟꯃꯤ 500 ꯐꯥꯅ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯟꯅꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯐꯤꯕꯝ ꯆꯥꯅ ꯐꯤꯔꯩ ꯌꯦꯡꯗꯨꯅ ꯁꯦꯝꯂꯒ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯉꯥꯛꯅꯅꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯟꯅꯕꯅ ꯐꯒꯅꯤꯀꯣ꯫ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯇꯩ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯍꯥꯏꯔꯤꯕ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯣꯟꯅ ꯐꯥꯔꯨꯕ ꯍꯥꯏꯕꯗꯨ ꯌꯥꯅꯔꯗꯨꯅ ꯃꯗꯨꯗ ꯆꯠꯀꯗꯕ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯇꯥꯎ, ꯆꯠꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ, ꯊꯣꯝꯐꯨꯏꯒꯤ ꯈꯨꯜ ꯑꯗꯨ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯁꯤꯜꯂꯤꯕ ꯈꯨꯜ 9ꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯈꯨꯟꯒꯤ ꯑꯀꯣꯏꯕꯗ ꯈꯨꯜ ꯑꯗꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯅꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯄꯣꯈꯥꯏꯕ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯁꯤꯟꯅꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯈꯣꯏ ꯑꯗꯣ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯅ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡ ꯑꯃꯗꯤ ꯉꯛꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯝꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ
ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯃꯄꯥꯟ ꯊꯣꯛꯄ ꯑꯣꯏꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯣꯡꯁꯣꯡ ꯑꯃꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯗꯨꯕꯨ ꯐꯥꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯈꯨꯗꯛꯇ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯋꯥꯟꯊꯈ꯭ꯔꯦ꯫ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯃꯈꯣꯏꯅ ꯉꯥꯕꯣꯡ ꯈꯥꯎꯗ ꯅꯝꯁꯤꯟꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯈꯤ꯫ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯟꯃꯤ ꯑꯃ ꯃꯌꯦꯡ ꯇꯥꯈꯤꯕꯗꯨꯗꯤ ꯊꯣꯝꯐꯨꯏꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ, ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯅꯈꯤꯗꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯕꯣꯃꯨꯐꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜꯗꯒꯤ ꯐꯥꯔꯛꯄ ꯂꯥꯟꯃꯤ ꯑꯃ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯅ "ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯀꯔꯥꯏ? ꯅꯈꯣꯏꯅ ꯐꯥꯔꯛꯄ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯔꯥꯏꯅꯣ? ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯛꯄꯅꯣ?" ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯅ ꯊꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃꯅ "ꯉꯥꯛꯄꯤꯒꯅꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯆꯔꯤ." "ꯍꯥ? ꯀꯔꯝꯕ ꯋꯥꯔꯦꯞ?" "ꯁꯨꯝꯗꯧꯕꯅꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯤ ꯃꯈꯩꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯈꯔ ꯑꯃꯅ ꯈꯨꯜ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕ, ꯀꯔꯤ ꯂꯥꯂꯣꯡ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯉꯁꯥꯏ ꯄꯣꯛꯈꯥꯏꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯅꯣ, ꯃꯗꯨꯗ ꯀꯅꯥ ꯀꯅꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣই ꯇꯪꯈꯥꯏ ꯑꯃꯅ ꯂꯥꯟꯃꯤ ꯐꯥꯅꯅꯕ ꯂꯩꯖꯍꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯗꯤ ꯃꯈꯣꯏꯒꯤ ꯊꯣꯝꯐꯨꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯆꯤꯡꯅꯔꯛꯄ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯆꯈꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯃꯨꯐꯥ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯈꯣꯡꯕꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯧꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯉꯥꯕꯣꯡ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯤ, ꯑꯗꯨꯒ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯁꯛꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯡ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯩ ꯀꯌꯥ ꯑꯃ ꯁꯨꯅꯅꯕ ꯄꯥꯏꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯈꯣꯏ ꯃꯤꯑꯣꯏ 4-5ꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯆꯠꯇꯨꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ? ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯥꯟꯃꯤ ꯃꯆꯥꯅꯤ꯫ ꯅꯈꯣꯏꯅ ꯐꯥꯒꯦ ꯍꯥꯏꯔꯒꯅ ꯑꯆꯧꯕ ꯂꯥꯟꯃꯤꯁꯤꯡ ꯐꯥꯕ ꯌꯥꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯕꯣꯃꯨꯐꯥꯗ "ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯊꯝꯕ ꯂꯥꯟꯃꯤ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯨꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯕꯣꯃꯨꯐꯥ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯅ "ꯍꯥꯏ, ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯊꯣꯝꯐꯨꯏ, ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯅꯉꯣꯟꯗ ꯑꯩꯅ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯆꯠꯊꯈꯤꯕ ꯂꯥꯟ ꯑꯗꯨ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ?" "ꯎꯖꯍꯧꯏ ꯏꯄꯥ ꯈꯨꯜꯂꯥꯛꯄ." "ꯑꯗꯨ ꯎꯍꯧꯔꯕꯗꯤ ꯍꯥꯏꯌꯨ, ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯒꯤ ꯄꯨꯈꯤꯕ, ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯄꯨꯈꯤꯕ ꯌꯥꯡꯂꯦꯟ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯗꯨꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯊꯝꯕꯒꯦ? ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯎꯔꯕꯔꯥ? ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯤꯃꯦꯟ ꯇꯥ ꯃꯆꯤꯟ ꯇꯨꯝꯕ ꯑꯁꯤꯅ ꯅꯪꯒꯤ ꯊꯥꯖꯤꯟꯗ ꯂꯦꯡꯗꯨꯅ ꯅꯪꯒꯟ ꯐꯥꯎꯅ ꯂꯦꯡꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯋꯥ ꯑꯃꯗ ꯂꯦꯡꯁꯤꯟꯗꯨꯅ ꯅꯪꯕꯨ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯥꯟꯈꯠꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯄꯨꯈꯤꯕ ꯑꯩꯒꯤ ꯌꯥꯡꯂꯦꯟꯒꯤ ꯎꯖꯥꯎ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ? ꯃꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯂꯕꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ "ꯑꯗꯨꯗꯤ ꯐꯔꯦ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯩ ꯋꯥꯔꯤ ꯑꯗꯨ ꯂꯤꯖꯔꯒꯦ, ꯇꯧꯕꯗꯗꯤ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯄꯥ ꯈꯨꯜꯂꯥꯛꯄꯒꯤ ꯅꯅꯥꯏ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯕꯁꯨ ꯂꯩꯖꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯅ "ꯋꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯋꯥꯔꯤꯗꯣ ꯀꯔꯤ ꯑꯃꯠꯇ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯋꯥꯔꯤꯁꯤꯡ ꯆꯤꯊꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯪꯇꯝ ꯇꯝꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫
matam kuina sanga nahakpu ot naiduna thamgani aduga miha thina hatkadoribani munna wakhal taw adumna haireklabada thompuigi lanmi aduna wari pumba liba horoklei ipa kulakpa ai asengbato loina ma haidokjagi aigi thawaidadi kanbiyo ai wari ado sunana belijagi amata locharoi ai ne khangba makai loina lijagi liyo madugi wari do na taningdiba nakogi karamba jaga da aigi yum yangle do thambano ipa kulakpa numito ipa kulakpagi yumda aikhoi mayam ama laklaga laitin aja puja khoirambagi thabak pangthoki tawriba aja puja do kari maranggi da makta tawribano haibati aikhoi amata na khangnakhiti aduga khwaidagi hena khangdriba sin aidi ining thau thomphoi ki mating pangribani haiduna atumak amada mukchen kochen chelaga leijabani kari tawri karana kari tawri haiba kari mata khangbanati mamai thangda ipa khulakpagi yum sidoklaga ipa khulakpagi yumgi yanglen punanaba thorang tawri haiba do khangrakhi maram masina aisu yum yanglen adubu thanglunabagi damakta niklakhibani adugi matung aikhoi mayam changduna yum yanglen ado aikhoi mayamna thanglaga sumporakhi adumna chawkhraba uodo aikhoina thangduna asum porako matamda aikhoigi turel irum turel asi yoksilakpada thongda landuna puba matamda ikhang khangawdana khudakta uodo lillon thoraktuna laiji ironungda chongthakhibani ardagidi aikhoisu pakhatuna mafam marudagi adum halakhibani asomna mafam maduda adum mangkhre aikhoisu amu hana thirudre madugi matung aikhoisu ining thau ipa khulakpagi manakta aikhoisu dumok lakhidrabani madugi matungda ipa khulakpana u adugi matangda thirakpadu aikhoisu kari haina pigadabano haiduna yamna kanna khanakhi adubu pibadi ngamna khidre sodana hanglakani haibadi aikhoisu khangi aduga kari maramki damakta nakhoina aduk yamna mamal jamkhraba aigi yanglen adubu lauribano madugi maram khangbra ipa khulakpa ai khangjai ipa khulakpagi khullasida aikhoina hanjin lan taba matamda aikhoi loinamak maithikhi hana ariba haithoi singthoiraba lanmi kaya mathwai thakhre nongna semkalagliba lanmi sing asina su changba ngamdre masi kari maramgino haiduna aikhoigi ningthau thompuigi mahaki yamna sanajaba aduga yamna so haiba yakubui kauba amaiba amalei hairiba amaiba asina munna wakhal tawraga mahakna leiwatinwa sijinadun yenglakpa matamda ipa khulakpagi yum yanglen da yauriba yanglen asina oihenbani ngakthokpani haiba khanglakpadagi madubu lokthoknabagi damakta upai thirakpani aduna ipa khulakpagi macha nupi ngamsui langasi luhonglaga laurabadi ngaisen onerabanina madubu lawba haibasidi ilai laina adumak lawba yaragani khanbadagi ngamsui langbu lauribani adumna hainaringai thompuigi mafamda magi khulda achat akom jingluba langi pau kari kai leibage haidunna thiruba lanmi khara thadukhi haibado yokshallakle matam maduta bomu phada lanmi amana yamna ngakna amadi wakhal lungaitana pau ama tamli matam maduda bomu phana karino nakhoina haribadubo ngasai pokhai baduda yamna maru oiba ama mangkhre haribasi karino wafam madu tabata thompuigi lanmi adusu mamaya do nongkhatlambadagi nonthakri kari thoklaraga daba haibagi mawongni singnaba amaga loinana bomu pha khulakpana mahaki manai sing thompuigi magi khulda chatluba sing aduda kariona khon nonthadun leiribadabo hairo kaidorabage hayo haiduna hanglakpada makoigi lanmi sing aduna ngasai pokhai khriba ado atai karisunati ipa khulakpada makhoi mayamna thau phajinduna mai thaduna haranaba thorang torakpada thau sing adabu pairiba tumba marak aduda changsenduna mahang masa matomta pokhai jaduna ngamsui langdo mathwai bangjakre ipa khulakpagi damak mahak mathwai kathok sakre wafam madu tabada khulakpa bomu pha pai hauna saure
ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯛꯂꯤꯕ ꯊꯥꯡꯁꯥꯡ ꯂꯧꯊꯣꯛꯇꯨꯅ ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯝꯗꯨꯅ ꯍꯥꯏꯌꯣ, ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯁꯦꯡꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯄꯥ ꯈꯨꯜꯂꯥꯛꯄꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯉꯛꯀꯊꯥꯡ ꯊꯝꯕꯤꯔꯤꯕꯅꯣ? ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯨꯝꯐꯨꯏꯅ ꯍꯥꯏꯌꯣ, ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅ ꯆꯠꯀꯅꯤ, ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯨꯡꯍꯥꯠ-ꯍꯥꯠꯂꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ, ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯍꯣꯏ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯆꯨꯝꯕꯅꯤ꯫ ꯉꯝꯁꯨꯂꯥꯡꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯀꯤ ꯎꯠ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯗꯤ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯝꯊꯩ, ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯄꯥꯎ ꯑꯗꯣ ꯈꯨꯜꯂꯥꯛꯄꯤ ꯈꯣꯏꯗꯤꯡꯂꯨꯏꯁꯨ ꯇꯥꯔ ꯃꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯗꯨꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯉꯝꯁꯨꯡꯂꯥꯡ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕꯤ ꯈꯣꯏꯗꯤꯡꯂꯨꯏꯗ ꯍꯩ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯧꯅ ꯇꯦꯡꯊꯥꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯥꯡ ꯃꯍꯥꯛ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯊꯧꯅꯥ ꯐꯕꯤꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛ ꯃꯄꯥ ꯈꯨꯜꯂꯥꯛꯄ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯅꯣꯡꯒ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯒꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤ꯫ ꯂꯃꯟ ꯁꯤꯡꯒꯗꯕꯅꯤ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯣꯃꯨꯐꯥꯅ ꯍꯩ, ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤ, ꯍꯥꯏꯌꯨ, ꯅꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯧꯖꯤꯛ ꯀꯌꯥ ꯌꯥꯝꯅ ꯂꯩꯍꯧꯔꯕꯅꯣ? ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯅꯍꯥꯛ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯣꯏꯗꯤꯡꯂꯨꯏ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯈꯣꯏꯗꯤꯡꯂꯨꯏ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯜꯂꯥꯛꯄꯤ ꯈꯣꯏꯗꯤꯡꯂꯨꯏꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯅ ꯊꯨꯝꯐꯨꯏꯒꯤ ꯐꯥꯔꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯂꯦꯞꯇꯦ꯫ ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯣꯃꯨꯐꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯨꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯨꯝꯐꯨꯏꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯕꯣꯃꯨꯐꯥꯅꯁꯨ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯃꯨꯐꯥꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯗ ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯑꯣꯏꯁꯜꯂꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯗꯕꯅꯤ꯫ ꯑꯗꯨꯝꯕ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯩ, ꯑꯄꯪꯕ ꯈꯨꯜꯂꯥꯛꯄ, ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯕꯨ? ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯅꯅꯕ ꯄꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ? ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤꯗꯃꯛꯇ ꯁꯤꯒꯅꯤ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣいꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯈꯨꯜꯂꯥꯛꯄ ꯃꯥꯅꯁꯨ ꯑꯃꯨꯛ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯗꯕꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯁꯨꯔꯣꯟ ꯆꯥꯔꯣꯟꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯍꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯒꯗꯕꯅꯤ, ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕꯒꯤ ꯃꯍꯨꯠ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯕꯗꯤ ꯀꯔꯤ ꯀꯥꯏꯕꯅꯣ? ꯅꯈꯣꯏꯅ ꯅꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯈ꯭ꯔꯕꯗꯤ ꯅꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ? ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯈꯣꯏ ꯊꯧꯅꯥ ꯐꯕ ꯅꯈꯣꯏ ꯅꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯒꯗꯕꯅꯤ, ꯅꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯜꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯑꯩꯈꯣꯏꯅ ꯀꯜꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯅ ꯄꯥꯜꯂꯝꯂꯒ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯁꯤꯒꯗꯕ ꯅꯠꯇꯦ, ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯍꯤꯡꯒꯗꯕꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯌꯥꯡꯂꯦꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯥꯡꯂꯦꯟ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯁꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯦ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯔꯁꯤ ꯑꯩ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨ ꯐꯥꯅꯁꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯁꯦꯝ ꯁꯥꯍꯧꯔꯦ ꯅꯍꯥꯛꯀꯤ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯅꯁꯨ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨ ꯐꯥꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨ ꯐꯥꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯂꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯒ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨꯗ ꯃꯌꯥꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯗꯣꯂꯨꯗ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯂꯣꯡ ꯑꯁꯦ ꯉꯁꯤꯃꯛ ꯆꯠꯊꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯊꯣꯝꯐꯨꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯟ ꯆꯠꯊꯔꯛꯏ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯂꯣꯡ ꯑꯁꯦ ꯆꯠꯊꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯊꯣꯝꯐꯨꯏꯒꯤ ꯂꯥꯂꯣꯡ ꯑꯁꯤꯕꯨ ꯈꯪꯅꯅꯕ ꯑꯃꯗꯤ ꯑꯍꯥꯟꯕ ꯂꯥꯟ ꯉꯥꯛꯅꯅꯕ ꯊꯧꯔꯥꯡꯗꯤ ꯅꯈꯣꯏꯗ ꯁꯤꯟꯅꯔꯦ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯁꯤ ꯌꯥꯟꯊꯠꯇꯨꯅ ꯑꯩꯈꯣꯏꯅ ꯐꯩꯔꯒ ꯊꯝꯂꯒ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯅꯟꯊꯦꯛꯇꯨꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯃꯃꯥꯡꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯈꯣꯏꯁꯨ ꯃꯃꯥꯡꯊꯛꯇ ꯂꯥꯟ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯎ ꯅꯥꯟꯊꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯎꯁꯤꯡ ꯑꯗꯨꯅ ꯅꯟꯊꯦꯛꯄꯗ ꯁꯣꯛꯇꯅꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯔꯥꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯩꯕꯨꯜ ꯂꯪꯕꯤ ꯈꯨꯠꯂꯥꯏ ꯃꯈꯣꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯩꯈꯣꯏꯅꯁꯨ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯑꯩꯈꯣꯏꯅ इहान हानबदा खुलगी अकोइबसिंग असिदा अकंगबा उसिंग पैखतुना अखोइना मई थादना मखोइबु चंगलक थिंगदबनी मईसिंग अदुना हेंग मुथरकपा अमदी मईसिंग अदुना चाकलिंगै मतमरुदा अखोइगी सोमदगी मसिंग थिंगमद्रबा तेन कापथगदबनी मदुगी मतुंगदा तेनसिंग अदुना मखोइदा युदुना सिरबा मतम अदु मतदा मखोइगे लेमहौरिबा लानमिसिंग अखोइ तमना चोंगसलकनी अमदी चाकलिबा मई अदो मुथनबा मखोइन इसिंग मई सोइदना हाइजिलकनी मतमरुदा अखोइना तंजा लौदुना मखोइगी तुंगलोमदगी सोमगी मौनिंगलोम थंगबा अखोइना हुटलगा थंबा सुरुंग अदुदा फावदोक्तुना तुंगलोमदगी तेन कापतुना नतना थांगा यादुना लंदागदबनी अदुमना लंदारबदी मखोइसु करोमदगी तोरपा लानो हाइबा खंगदबा मखै लानमी फना यामना हाटकदौरिबनी मतम अदुदा मखोइ ngauduna chenkibasu yari aduga अखोइना हुतुना थमलिबा सुरुंग निपानगी लंबीसिंग असे अखोइना हेक थोखिबगा मफम चाना फुमजिलंगदबनी असमना वा पुनमक तानरबा मतुंगता सुरुंगदगी चेंथोकलगा लान तौबा अदुगा सुरुंगदा मु चेंसनबा मदुगी मतुंगदा मई थादुना मखोइगी मथक्ता लंदाबा अकदुगा करिगुंबदा मैबुलगी खुलाई सिजिनरकलगना मैबुलसिंग अदुना तारकपा जगा अदुदा करी तौबा हाइबना चिंबा मखोइ लोइनमक सेम सानरे अदुगा करिगुंबा मई चलकलबसु यामा थुना करमना मुथतकनी हाइबना चिंबा वा खनदुना लेहौरी सोमदा नाकल अमदना कमदौरी थोमफुइगी लानमी ngасai खुलाकपा पोमु फाना फाखिबा लानमी अदो खोंगलै थुना चेलकले लानमी अदुना होबे होबे चेलकपा अदु उबदा थोमफुइना करिनो लानमी अमा आइगे माइकै तमना खोंगलै थुना चेलकलिबसिना करिनो यामा ताहा ताहानसु उइ हाय करि तौरे आइगे माइकै तमना नाहना चेनसिलकलिबदुबु करि तौरबा यारबगे मतमरुता थोमफुइगी लानमी अदुना खुरुमदुना इनिंगथौ इबुंगो आइबु अमुक्ता ngakpiyu ai इनिंगथौदा अरुबु पाव अमा तमगे हाइदुना लाक्चरिबनी वाफम मरुदा थोमफुइना हायु करि करम वाफमनो सेंगना हायु आइसे खुलाको बोमु फाना मागे लानमीसिंग थारक्तुना आइबु लोन फाबनी अदुगा अखोइगी इनिंगथौगी मरमदा वा मयाम अमा हंगी लानमीसिंगी मसिंग अमदी ngamsung lang sikhibagi marangda aingonda hangi
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯜ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯈꯪꯕ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯈꯔ ꯍꯥꯏꯗꯣꯛꯁꯟꯅꯔꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯥꯖꯍꯜꯂꯝꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤ, ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯦ, ꯑꯗꯨꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯈꯣꯏꯅ ꯂꯥꯟ ꯇꯥꯔꯛꯀꯗꯕ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯂꯥꯟ ꯇꯥꯔꯛꯂꯣ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯃꯦꯜꯂꯛꯂꯤ꯫ ꯑꯣ, ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯗꯨꯒꯤꯔꯥ? ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯀꯌꯥ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯗꯣꯛꯆꯔꯝꯕ꯫ ꯁꯔꯨꯛ ꯑꯃꯗꯨꯒꯤ ꯃꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯇꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯒ ꯋꯥ ꯉꯥꯡꯅꯍꯧꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯂꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯑꯃꯃꯝꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯦꯟꯅꯕꯗ ꯊꯨꯡꯅꯔꯔꯣꯏꯅꯦ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤ, ꯅꯍꯥꯛꯀꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯐꯔꯦ, ꯅꯍꯥꯛ ꯄꯣꯊꯥꯔꯨꯔꯣ, ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯥꯞꯂꯕꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯆꯠꯂꯣ꯫ ꯉꯥꯏꯈꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯥꯡꯂꯦꯟ ꯂꯧꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ? ꯑꯗꯨꯒꯤꯗꯤ ꯏꯅꯤꯡꯊꯧ, ꯋꯥꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯝꯖꯈ꯭ꯔꯕꯅꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗꯁꯨ ꯊꯦꯡꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯕ ꯗꯣꯂꯨ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯌꯥꯡꯂꯦꯟ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯁꯥꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯐꯦꯠ ꯄꯟꯈꯤꯕꯒꯨm ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯌꯨꯝ ꯌꯥꯡꯂꯦꯟ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯁꯥꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯍꯥꯞꯈꯤꯕꯅ ꯍꯥꯜꯂꯕꯗꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥ ꯂꯥꯟ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯂꯝ ꯑꯗꯨꯗ ꯂꯥꯟꯗꯥꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯌꯥꯝꯅ ꯐꯔꯦ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨꯃ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯄ꯫ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯟ ꯇꯥꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯃꯤꯀꯨꯞꯇ ꯂꯥꯟ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯈꯨꯜꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯣꯟꯅ ꯌꯦꯡꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯝꯐꯨꯏꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯀꯤꯕꯨꯏꯅ ꯍꯥꯟꯅ ꯁꯟꯈꯤꯕ ꯂꯥꯂꯣꯡ ꯑꯗꯣ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯂꯩꯔꯝꯕ ꯑꯉꯥꯡ, ꯅꯨꯄꯤ, ꯁꯟ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ, ꯅꯨꯄꯥ ꯃꯆꯥ ꯄꯨꯝꯅꯃꯛ ꯍꯥꯠꯄꯗ ꯅꯠꯇꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯍꯟ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯗꯨ ꯉꯥꯏ ꯕꯣꯃꯨꯐꯥꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯑꯉꯥꯡ ꯑꯃꯇꯪ ꯂꯦꯝꯍꯧꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯟꯒꯤ ꯏꯍꯧ ꯁꯥꯒꯠꯂꯛꯇꯨꯅ ꯍꯌꯦꯡ ꯅꯍꯥꯛꯅ ꯅꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯅꯪ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨ ꯐꯥꯎꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯂꯥꯟ ꯇꯧꯕ ꯑꯁꯤꯗ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯍꯧꯒꯗꯕꯅꯤꯀꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯃꯛ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯣꯏꯅꯃꯛ ꯇꯧꯅꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯊꯥꯅꯗꯨꯅ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯂꯥꯟ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯃꯇꯝꯁꯦ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯒꯤ ꯌꯥꯝꯂꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯈꯨꯜꯗ ꯂꯥꯟ ꯂꯥꯛꯂꯤ꯫ ꯌꯥꯝꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯀꯤꯔꯤꯛ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯕ ꯃꯈꯩ ꯃꯈꯨꯠꯇ ꯐꯔꯕ ꯊꯥꯡꯁꯥꯡꯁꯤꯡ, ꯈꯨꯠꯂꯨ ꯈꯨꯠꯂꯥꯏꯁꯤꯡ, ꯁꯨꯔꯤꯅꯆꯤꯡꯕ ꯌꯦꯞꯂꯕ ꯃꯇꯨꯡꯗ ꯇꯨꯡꯗ ꯃꯩꯕꯨꯜ ꯂꯪꯕꯤ ꯈꯨꯠꯂꯥꯏ,
ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯊꯦꯡꯂꯩ꯫ ꯃꯩꯕꯨꯜ ꯂꯪꯕꯤ ꯈꯨꯠꯂꯥꯏ ꯑꯗꯣ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯉꯛꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯊꯣꯝꯐꯨꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯩꯕꯨꯜ ꯂꯪꯕꯤ ꯈꯨꯠꯂꯥꯏ ꯂꯪꯉꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄ ꯍꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯊꯥꯊꯔꯛꯄ ꯑꯃꯗꯤ ꯎꯁꯤꯡ ꯊꯥꯊꯔꯛꯄ ꯑꯃꯗꯤ ꯃꯩ ꯊꯥꯖꯤꯜꯂꯛꯄꯅꯆꯤꯡꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯟ ꯇꯧꯅꯗꯨꯅ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯊꯣꯝꯐꯨꯏ ꯃꯈꯣꯏ ꯑꯅꯤ ꯂꯥꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯃꯤꯠꯁꯨ ꯖꯔ ꯖꯔ ꯇꯥꯁꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯗ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯖꯒꯥ ꯖꯒꯥꯗ ꯇꯥꯁꯟꯗꯨꯅ ꯂꯨꯝꯂꯒ ꯑꯃꯨꯛ ꯂꯩꯅꯕ ꯑꯃꯨꯛ ꯆꯦꯟꯊꯣꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯇꯧꯅꯔꯤ꯫ ꯑꯗꯨꯃ ꯂꯩꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯌꯥꯝꯅ ꯈꯦꯡꯅ ꯂꯥꯎꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯧꯅ ꯈꯦꯛꯄꯒꯤ ꯂꯥꯎꯕꯒꯤ ꯍꯥꯏꯕꯗꯤ ꯉꯪꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯈꯥꯡꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫